ngase phong ki batungan tungan Manipuri sifong singdagi masung thoki ba thodo wathok singdagi maroi bi ipau sing myam na thamjagi an bada huyelan pawdagi lokosaraga kuki militant sing na mitegi yum sing mai tha duna lam khop sing khibagi mathakta lopom kya su lo sing khre kuki lalhouba sing na lo using khiba labuk sing gi mathakta atopa lo pari lising ani hena lopu sing uba ngam le tore Manipur dagi separate administration pidun state asidagi tongan taragani haipa hauzik phawbagi oina mang phawna driba manglan amana mangjal thaduna me ahum english ngani ga kungo humdoi dagi yellow furup mitai singda akan malan satharagliba koki militant singna furup asigi yum kai sing paktakna na mai tharaga tem thoktuna sambal khajilaga makogi phiral yungsilakgi matakta lawmi mitai kya gi lopham sing paktakna na law singkhre ngasi phawbi oina kuki militant singna akal aring singduna usin grab lopham sing adu Bisnupur district ki revenue village number 51 ngangkhama sum village number 91 koktana koliba aduga loktak lip irrigation gi moirang high canal digi nongsuklom thangba sarukta thangjing singkhong phawbada leiba mi tegi lopham sing makoina lo uba housing khibani hari lamhen tuhen ma kuki khulai paibi singi anam kan ma thawong sigi matangda trong lawbi khulgi khunja mana pawmi sing hai aikhoi sagi pata leiduna sei kya dagi isana lau uduna laklibu lopham sing sida haujuk thoklib irang sina asingba laupu mapu sing bu sanghandana thamlaga koki militant singna mitegi lopham singda lau usin ba haibi sileb thibani makhoi gi thawong sigi matangda Bisnupur gi deputy commissioner amasum mari lena ba authority do wokat khibadi lekre maru oina irang asiga mari lena miyam bungak senana ba tharaglibu security personnel sing asida mafam asida leiriba lam singi matang ningthina mari lena ba authority singa takpi dabagi mami amasu yamna sauna tare hake mapandagi sanglak liba siphai singda sengna mafam asida Bisnupur district ki lamni aduga mafam asina Susampur district ki lamni haiduna takpi rabadi afabo oigeni haidi asumna ningthina takpi raga makoina ngak sengadaba mafam singda mafam chana lehenduna ngaksel tharang pekhatpagi tangai fadaba lai haidi khunja duna makhatana hai haujung mapani gi lakpa security personnel suna ngak selibani haiduna tawriba mafam sidi moirang high canal gi saruk to oibana high canal asigi mathak thangma saruk ta leiriba law pari lising ani henbigi mitai gi lopham singdi masigi lopu oijariba khunja singna sangna law uba ngamloi tore phiba masida lenga ki angam mathok singna tumina laisin basumde makoina tumina laisin bana miyam da maru oina law singu maru oiba sinpham oijariba khunja singdadi hena awabo helaiki khunja sing mungakpi senbigani haiduna lakliba security personnel sing asisu high canal gi area da lehenbigi mohta thangjing singkhong doina thambiwaiki mafam asida leiriba lopham sing asi Imphal Ningthakhong Naranchena Thamnapokpi Tronglawbi Moirang Terakhong bida leiba miyoi singi lopham aktani aduga yamnaba labuk sing asibu khangnariba lakon singna ising thenbi lakon singdamba lakon naukshakpa lakon laithen lakon singmani hairab lakon sing asi thangjing singkhong gi pareng da tariba singmi singi khul oiriba wangthrok molsang laika molsang molfai tampa amasum molngat tharoilok matawana singba khul sing asigasu tainana leiribani hairen su pausna makhatana sufongdorakli makhasa tharak poina topa pawmana khojuman tabi amasum luwang sanggol akan melan sonakre kuki singna gampified lanman sakre kuki militant singi luang sanggol leiba bunker thasi gi amada kumbi PS tagi khanong pokta kilometer mapalom lapna borayangbi GP gi manung sana leiriba khujuman tabi maningi singthata khulngak pu khunja mari kuki militant singna nomaina kaptuna halam laba matung ngarang phawbuduna kalani gi marakta leptuna khut thoknaraklaba matung ngasi ayu angan mapung mari rom tarakpada kuki militant singna maphumasida amuk hana taksilakpadagi khulngak liba khunja singna muslim state force ki khangbu ga akan mamong khuthonakre Khudong basi pung khara leblaga position launa tuna sathanarakpana ngasi nungthul pung madirom tarakpadadi state force ki mekedigi motor yauna bom khara phawb kapsindun akan mamona khuthonaki maramsina kuki militant singi mekeda misi mina soidana yarongani hari kuki militant singa khuthongnarakiba lan kansilakpadagi mapamasida Manipur police ki special commando sipawa yaksindun saryaki Amaramda ngasi ayuk pung mangarom tarakpada sakmai PS na koliba luang sanggol mamangi singyada khulngak liba volunteers singa kuki militant singi marakta akan mamona khuthonakre thado topam dagi phanglakpa pawgi matungina nakalani gi marakta khuthokna gi ba si ngahak lepnarabasu numidang athingba phawda lepna sanaki adomenama nongthul gi pung ahunga makhai dagi na mari gi makhai tarakpa phawda de akan mamona khuthonaki lanpham asida sinam khulom dagi su khulngak pa khunja sina lan pangsilakpa khakta natana
Khonang Popi amasum sari khulomdagi phawbu sangsinaraki aduga lowang sanggol lomdagi su taksiladuna singya yauna khulngak tibu khunjasing kakhatuna akan mono ko thonakibani thawdo osida Kuki militant singi marakta soidana asiana yarongani haidana thajanari serak sidang asin thulpung ahunga makhairang tarakpada sangmai pangal tawida leiba all Pam MSL and Sons filling station sakang dabas ng may thaba horam madigi fair service lakto na kankre pam masida thawlairam dabadigi kahen ama ata thokide amasum kanbada su luna thokidabna hadi adomai namak ngasi numidang wairam na kangla tongbiga tainaba gami phaida leiba war cemetery ki manak tamna gari kayada modbung lomdagi lakiba makhutamatik sana khulai pai perakpa amasum nupi sing su yaw mi kan national highway anibu lanban sadun thingjilaga ngak siandun leiba hokre swai Makasa tarapoy na to papawam na separate administration gidamak Chusampur gi lan missing lamka sunset squad ki mi lising kya na Manipur gi tongan administration gi demand taksiladuna release sakre state da laiba Kuki Zaufurup sing na konsili ba apik pa ethnic tribes sing gidamak Manipur gi tongan administration pi gidabna ha gi demanda me homing lising ni kun go humde gi yellow furup mi te on sin duno khutarak pa si numit humfuga marini surakpada Dilamka Recensus Squad Kawal Loop Amana Sinduna Manipur gi total separate administration pi gadabna haibgi demanda miyo lising na kuzing goiduna saruk yaba asabu rally ama sakre Pauxin haibda rally edunga sin nungtil pung ama tarakpada saruk yaga da miyo ising Chusampur gi lamka public ground pullaba matungda Tuibong Peace Ground tamna sakhiban hari rally asigi manung sadang asi phawra satharakli land laikhidrabani haiba miyo ising aroi mathau mangam pangthokpada sajinaga ba haksang hapnana ba ku sama phawbu thamduna putokhibani Kuki Zaufurup singi natka sagunaraglaba pungna singba thimduna pangthokhiba rally asina tongan ba administration magidmak taliba dimana si phangdriba phawbu lanthengna khigani haibagi warep lokhi ngasigi rally de saruk yakhiba singa land phizol sing set chakhiba loinana makoina lawkhiba khulaw singa manungda we are already, we will win. We are not afraid and sporting a players that read Modisa separate administration could be the start of new Northeast. Environs why the tribals for Myanmar golden stone, poppy cultivations, environs kingpins, the cultivators, tribals, in which meet mob rule hybridism. Okay. Kongsada silai kidraba makoi gi miyoi sam hen bigi photo na sing ba thilaga makoi gi haksang sing aroi ba mathom mangam pangthok na bigi ku sing thamliba wall of remembrance tam sakibne ngasi gi kongsada siga mari lainana James Khuma Allies lamka te pa khumna phongdo khibada aikoi na mitei gi lam natraga na makoi gi khut thokna pa pamde adomena ma article 371 clause sigi makada ADC sing gi mikal pangthorak ta ba masum su group sing gi maikei digi UPF amsum ken ona demand tawa successful reject tarakpagi mayokta sangsilakpa naikhi makhasa tarakoina to pom ngasi Guwahati da Lok Sabha election 2024 gi poram yanaba BJP gi mifam pangtokadori BJP Manipur Pradesh ki president Esarda amasum general secretary ke Sarasandra Saruyarno gi dama impal ta dokre mathang sa English ngani ga kun mari gi March natragna April thara pangtokadori ba Lok Sabha election 2024 gi dama poram ya thokpa roadmap ama thorang tong nang dama hayang Guwahati da BJP gi National General Secretary Organization BL Santos na may tang balaw na party gi North East State sing yauna West Bengal amasum Jharkhand gi president sing amasum in charge sing sargyaduna party si goeva awang ta ki mipam ama pangtokodari mipam asida BJP Manipur Pradesh ki moj sinduna sargyaru na bagi dama party president adhikari mayum sarda amasum General Secretary ke sarak ngasin thil athing bud Guwahati gi dama impal thadokra hari Wapamasi Tripura gi BJP gi President Rajiv Bhattacharjina Agartala da permission of Fundo Kimini, Mount of Fundo Kibigi Matung Matang say English and Kungamari the Pangtokodori, Lok Sabha election in the roadmap Amatarang Tonuna Bahi and Guwahati the BJP central leaders in the Sindra party Weba Mipam Amapangtolaganaki, BJP National Secretary Organization BL Santos na mipamasibu preside tawguni haira duna masida awang no po state singi BJP gi president singa masum phamasi gi in charge sing purakli bising sarugya hagan hari mipamasida North East State singi party gi lusing bising kaktana tana West Bengal amasum Jharkhand gi sarugya hagan haira duna mipamasi gi maru eba agenda na mathang sahi da pangtokadori ba parliamentary election gi poram yathukna ba sem sana bani hari wafam singa si phongdok laduna
Tripura BJP Pradesh ki President na Paumising na Makata na Fungdokibada, Pangtokodoriba Lok Sabha Mikalasi the BJP na Tripura gi parliamentary seat animak show na Fanglagan Habigi Tazabala Yaki, Maramasina Mipamasida Leva Shigi Awanopu Station da Mataugram na Mikalasi Tingnakata Gamasum party is na Pangba board ki sheer hangat hangada have a wapum Sukanagan Hadi. Loina party is the organization you ever wapum Simsu Hayang Mipamasida Kanagan Hanesu Fongdoki. Makasa terapoy na to papa mana kuzuman tabi kulnga pada thawai na pontapi krabu kunja ohungi aroi mathong mangampang to krek tidim lambi paring da leb lamba yam laba miyam na lei kidraba ohungi mafam da angang balai sing katki mitegi yum sing mai thadok tu na mangan takhan badana tana furup asida onchilak tu na hat patu gitam thirabam thawong su chatharagliba Kuki Kulai pai bising dagi maramdam makhungang ngakthok chana bigidama Kuzuman tabi kulgi maning sing thakta bunker saduru kulngak lingai thasigi amagi ahingangyada Kuki militant na sangsilak tuno nungmoy na kap tuno hatok lang kiba kunja ahungi haksang sing post-mortem examination tawraba matung nga si Rimski mok tagi imong munong amasum miyam na lawdo na aroy ba matong mga pangtokre. Tawdo asida laikidraba sing di kuzuman tabi maning laikay digi Naurem Rajkumar Haubam ibosa amadi ningomam ibom sani. Ngasi thawai na pontapi kraba makhoi hungi haksang sing miyam na aroy ba matong mga pangtok na bagidamang tidim lambi paring da purakpada nambol oinam kainaw Bisnupur ningthakong thinungai phubala moirang kumbi wangu naw do khong sabal tera khong borayang binasung mafam singda nupi yauna yamlaba miyamna lambigi matai ani da leptuna ngairamba galoinana makhoi hungi mafamda angang balai sing katuna ikai khona botki haksang humak makhoi ge pokna pham lamdam khuzuman tabi ki lampak ti yorokpaga mafam adu da laiki daraba singi imung munung gi miyoi sing ima ibel sing amadi masak naiba miyoi kyan sar yaduna aroiba ikai khona botki Loinana makhoi ohungi haksang khuzuman tabi ki thambal singda lairon chanduna aroiba mathong ngambang toki laikidraba ohungi haksang asi puraktuna aroiba mathong mangampang toki baga amari lainana lana sigi mayokta CM kiba Bisnupur Defense Volunteers Committee gi mihut amana paumising hai hauju Manipur da thokliba kangluk irang sina mamal yamlaba misam kya gi punsi mangan maleptri asigumba irang si adumak sa tharabadi aikoi gi kunai mut pasoi roi maram masina lainga pail bising na misam miyam gi khanbiduna lana si lephan biro Aikoida tangdu laitaba punsi amuk hana pibiro aduga Kuki Kulai pai bising satnari bisu athuba matamda puthokpiyo haiki makasa tharakpoi na to papaw namo Impal Dimarpur lambi thingzilakpi gi wathok Home Affairs amasum Road Transport and Highways Ministry da pikiba direction sing thabak to ontoktre High Court blockade hangdokna bigi lokat pathabak singi marik sumba affidavit sing pikhalakna ba khankre affidavit pikhalaktrabadi court karakadabani haikre May ahum dagi Manipur to oning da bakanglu masil gi thawdok sing tholakpaga iroina state asigi lifeline oiriba national highway sing gi manung Impal Dimapur lambi bukang pokpida matam kaktana thijilak gi mayokta High Court of Manipur wakalakiba public interest litigation PIL amagi YL da ko na petition asigi respondent sing gi manung yauriba Ministry of Home Affairs and Ministry of Road Transport and Highways ta affidavit sing submit tarokna bakangan badagi Tawrakrabasu ko na pikibi direction thabak to onthoktre hairaduna ministry animakta amuhana mariksume affidavit sing pikhalang na bakhankre PIL asi luwang sangmuk mayai laikai dagi masagi sai humfugani palom suraba wai mangi apopa laikidraba wai lukhoina petition oiduna file torkibani maki petition asina court wakal alibana Manipur to oning da thawdok sing tholakle haiduna state asigi puksak lambi oiriba national highway sing maru oina NS tugi Kangpokpida blockade sa tharakpadi miyamna tangay fadana sang mapulam sing marang kaina phangdabigi awaba sing mayok narakli maramaduna ko na PIL sigi apunba respondent taraga mathugi mathakta NS2 sa tharakliba blockade lapthokpiduna mahausagum gari sing sathokta sing tawda apanba pihanbigano haijarakibani maki petition si ko na PIL number 24 of 2023 oina lakholaga masigi oil thengthang 9 sa tharakibani loinana June 19 English ngani kungo humdoida Justice Antim Bimols amasung Justice A Guneshwar ki bench na respondent 11 gi manung gi respondent number 1 oiriba Ministry of Home Affairs amasung respondent number 11 oiriba Ministry of Road Transport and Highways ta blockade as laukthok tuna mausagum gari sing free fraud satnana bakari karama thabak sing lokholabagi amasung thabak sing asi pekhalakpada mayukna ba khudong sa tabak sing kari no haibatu court asida affidavit oina submit torokna ba direction pikibani namida sida court na pibe direction gi matuina ngasi method asi acting chief justice MB Muraldas amasung justice A Guneshwar ki bench na muhana lokatki court na method asi lokholakpada petitioner gi maikeda senior counsel M Hemchandran lakki
respondent number 1 8 9 amasum 11 gi maikaida DSGI na leplaga respondent number 2 dagina 7 fawgina additional age na lepki loinana court na mamang numita pi ki direction sing adugi matung ina ministry ani magna makogi affidavit sing file torak le ki adubo affidavit sing adu paro bada ministry ani magna court na pi ki order adu thabak to onthokre habisi mayek sing ne hareduna ministry ani makte NIS tu da thamjilakli ba blockade hangtung na bagi damak makoina lakhot ki ba thabak sing amasum thabak sing du paikalak pada thieng na ba khudong sa da ba sing soidana amuhana marik sumba affidavit sing pikhalak na ba khan ki meter si tha si ki kungani pa na makata na khanagani haibaga loinana numit si phawgi manungna marik sumai affidavit sing pikhalaktragade ministry ani gi secretary sing court karakadabana ki atopa pawmadana CPI amasum CPM gi MP manga gi team amana Manipur gi phibam yengsilagadori me ahum English ngani gi kun go hum doidi gi horak tu ngasi numit humfuga mari ni sujilaglaba phawbada leptriba Manipur gi lana maram oiraduna state asida hauji oiriba phibam yengsinna bagi dama CPI amasum CPM gi MP mangana sab apun mutim ama lakadori haying imphal la thunglaraga numit humni subna state asida leiragadaba lab party sing gi MP sing asida CPM gi Rajya Sabha gi MP Vikas Ranjan Patrasaya amasum John Bristas CPI gi Rajya Sabha gi MP sing Binoy Biswam amasum Santosh Kumar yawbagaloina CPI gi Lok Sabha gi MP ke Subarayan yawan hari MP manga gi temasina la nanglab suchampur amasum tambak ki mafam sing sat yengsin bagaloina tha si gi taretana governor anisya oike ka su unagane hari le party sing gi MP sing gi khongsat asi housing state asi da oiriba phibam si yengsin ba lakpani amasum political mileage launa ba lakpana te haina communist party of India Manipur state council gi mekai gi phongdorakli panba yabari kanglu masel gi lana horakpadi gi suchampur hakthengna Satchiba Singh Manung Home Minister Amit Shah, Governor Anisha UK Amasum, Rahul Gandhi gi Mathangda, MP Manga Ashin Oigada Riban Hari. Makasa Tarak Poina to perform the bunker sing Loktok Pahore, House Guard Oina Labor Security Sings of Kokatre. Government Irang Lakshin and Naba Local Kongtang, Sargo, Moina Kangpopi, Impal West, Amasum Susampu District to one Mapham Saramba bunker sing security sing the Loktok Tabakre. Maraksida MLA sing amasum BIP singda House Guard oina pidi ba security singa sulokat paukre Manipur Police ki control room gi sirola manhai ngasi Central Security Force amasum Manipur Police ki combined team singna Kangpopi Impal West amasum Susampur Saramba bunker sing laktokre makatana atei district singdagi su bunker sing laktokgi paulai panmayai hawkibaning tokaba numita Minister and Beren singana sier lawkiba unified command gi mifum amagi matungina ain kaina sariba bunker sing nasidagi lakthokpa hawragani lawthorakhibani maraksida singya tamya law uba satpa lawmi singak senbada sijinabagi dama minister MLA amasung VIP singda house guard oina deploy toriba security lokhotpa hawrari hauzik law pantha sida irang asina maram oiraga singya tamya da leiba lokpam sing law panma ngamdana leiri lawmi singna thengnariba khudong sadaba sing asi yenglaga hana deploy tawduna leikraba security singi mathakta hauzik state government gi maikaidigi minister MLA, VIP, bureaucrat officer sing the piri security sing asi laukhatlaga punna security personnel listing ani mobilize tawna ba khongtang si laukalapani singya tamya da leiriba labuk singda patrolling lehalagani haina phungdokhiba adugi matungina MLA sing the piba security singi marakta khara laukthokpa haure haiden su paw sida supalakli makasa tharakpoina topa pawna mapham kyara khut thoknari Kuki Lalhouba kharadi siramba yai thajanari Nongthonbanda leiba santry post motor cell caps lakre State government ahenba lanmi sijinaraga ngasidagi bunker sing takpopa hawkrabasu Kuki Lalhouba sing leptana satharakpa landana ngasisu bafam kyada khulnga po maitei khunja singa kotonakre ngasigi lanpamda Kuki Lalhouba kharadi siramba yai haina thajanari maraksida miyamna Assam Rifles ki thawongna penadaba leiringai Nongthonbanda leiba state police force ki santry post amada motor cell caps lakre haidi shakmai ngasi yuktigi horaga numidang athengba phawbra sangmai turel wangda leiba luang sangol amasum phailen khuldagi Kuki Lalhouba singna maitei khul tamna numai kapsilaktuna landarakpadagi mafam aduda khul ngaktuna leiba maitei khunja singa khutonaki afaba makalgi khulai paiba Kuki Lalhouba singna ahanba oina ayuk pung mariga makhairam tabada khangawduna numai kapsinduna landaraki mafam aduda leiba maitei khunja singna suhallaga kapadagi nakalani gi marakta ayuk pung 3 makhairam taba phawbra khutonaki Kuki Lalhouba singna makatana nungthil pung mariga makhairam tarakpada khangawdana amuk hanna numai kapsulakpadagi numidang athengba phawba nakalani gi marakta akan mongda hallaga kapnaki hari ngasi
tangkak anirak satharak pa landa aduda khulngak liba maitai khunja sing halaga kapda Kuki Lalhouba sing maikida asiana asu apan ka nangki haina press na phumba pauna haidi Kuki Lalhouba sing amasu maitai khunja sing ani gi marakta nungthil khut thoknaba hek hobaga ikan kanadana sekmai Nongthonbanda hangliba state force ki sentry post kungani thoi suba AR gi maikidigi motor cell kapslaki kungani thoi suba AR adu kangla tungbigi hathi kwa post laibani adubu asu apandi laikide haidi luang sanggol amasum phailen khulga samnariba singya pareng singda Kuki Lalhouba singi bunker kya sadun laibu uri mafam aduna lairiba Kuki Lalhouba sing adu security force na takok pangamdri panbayai haukibening thokaba numiki angan ba ayuk tagi Kuki Lalhouba sing lep laitana nongmai gi landa adu satharakibani siren mangjin khuzuman tabi Kuki Lalhouba sing ngasi su makata na siren mangjila masung khuzuman tabi gi mafum khrada nongmai gi landa satharakbudi khulnga ko maitai khunjam sum state force ki apun bukut puga akan momongda kuthokna khiyari Lushilakpo ina sanaleba pauksi dige topa pau mana Imphal da zone kunga terete gi kangkhong taragani thui mathaki gari sanglakidre alu tilhau thum stock talaitre Imphal da gi jiribam satpa national highway 37 gi nungdolal leiba thongi phibam phatre haiduna pot puthuk pusin tawba akaknaba truck khara da athingma thamkhibana maram oiraduna lambi asida tangai fadaba polam sing pusila polekre masina maram oiraga wholesale oina hangma dukan sina tilhau sanam thum Biskuna singba polam kaya marum sitnale Khurambal kaithil da wholesale gi dukan hang miyo ema na pausi sida hai haukibazun kunga tareta gi hauduna Imphal jiribam national highway kuntraga tareta kangkhong tarak ne thu ema sum masidagi kangkhong masing hena pan ma gari sing sanglakpada athingma thamkibadagi mapalam dagi posai pusilakpada sauna kaiba tokle State asida thokliba kanglok irang sina maram oiraduna Imphal Dimapur lambi da posai pubu gari sing sanglakidaba tha ani haukibana maram oiraduna Manipur da tangai fadaba polam sainam sing marang kaina phanglakidre Manipur lengana akhanaba security piduna Imphal jiribam lambi da posai pusilakpada su transportation ki mamal yamna wangba maramna posai gi mamal su henkana yondaba yatre adubu Manipur lengana port ki mamal hengat pa yaro haiduna miyeng sangmana lalon basing sel manglakpadagi posai sien mapawa lepna yaure maakna makhata na haiki posai pusilakpagi sang hantarakpa amasum jiribam lomna sanglakpada Guwahati dagi Imphal yauba phawa tangai fadana numit mangani gi mathak sang mamaramna pumganba posai sing sien basu toknare masum angna maram oiraga mapandagi yerum amasum yen pusilaktre Hauzi Imphal da phangliba yerum sing asidi local entrepreneurs sing puthokane masisu yerum amagi mamal lupa tara yorabane amasum yen sa su atuki matik mamal wangkhre kg amada lupa sahumdagi sahumga yangkai fawba yonari bane mapandagi unna yomlaga pusilapa nga fawda transportation gi matam yamna sangmana hena pumthrakpa yorakle amaramda sterasi gi transporter kharaga wari sanabada hai Manipur lenga na thokiba order amagi matungina haukiba zone kunga nipandagi Kangkhong taragani thu amas masigi mathak leba gari sing Imphal jiribam national highway kuntraga tareta sanglakpa thinglakhi banari gari makhal khara asi thingmagi maroiba maramdi national highway kuntraga taret ki nongdolal lairiba thongsi phibam phatabana gari asawa lanthok lansin tawra Khudong sadamani laingana athingu thamlakpa numit atudagi kangkhong taragani thu amas masigi mathak leba port puba truck sing Imphal tamna sangsilaktre national highway infrastructure Development Corporation Limited NSIDCL na Manipur lengakta pau piraba matungda athingbasi thamlakhibadagi kangkhong taruk amasum tara panba truck singdamak national highway asida port pusilakti matamgi matungina ahongwa lakpana kangkhong taruk amasum tara panba truck sing asi masing yamdabana state asida tangai fataba polam sing matik sana pusilakpada Khudong sadaba lairi maduna polam sing asigi stock walakpa oigani haikena su pau sna pali tendakpa pau khra Internet thingbugi matam sangdokre Manipur da thokliba wathok asina maram oiraga haukiba me ahumdagi state asida mobile internet amadi broadband service punamak thingjinduna lakiba dunga sidagi makata na numit mangani amaga sangdolaga July 10 gi nungthil pung ahum phawa internet service thingki kene haina Manipur lenga ki commissioner home ti Ranjina Kuyekpi na thurakpa sol amana khangalakli Hausi ko inadi miyam pau matang sa lusinjarage amasum miyam puna na wabde nga minasya na susinel sige may kedigi miyang infam na makata na sa tamzari.